Mahairoi amasung Meeyamgi khongjung Singda state asida oirakliba phibam amasung law and order ningthina ngaktuna makata na pamdaba thoudok thoktanaba lokhalakpa checksin thorangi manung chana ngasi yupung 13 dagi Imphal West amasung Imphal East District ani asida matam kaktana curfew thamjinkhare. District ani asigi district magistrate singna ngasi yuthokiba order singi matungina Meeyamgi punsi amasung lantum ngak senana batangai fadana khongthang asi lokhalakpani haidi Adumoinama curfew ki athingba leiringi manungda ana laing mai ising I paw amasung while thaudaga mari lenaba thabak singdadi komthokani haidi Thoubal District ki oinasu district magistrate Thoubal na ngasi thokiba order magi matungina ngasi numidung bapung 12 tabadagi hogduna district asigi manungda leiriba Meeyamna yumdagi mapan thoktanaba thingba thamjinkhare Loinana athingba se makha taba order thoktraba fawba chanagani haidi Nakalamarom ngase yukhanghodana curfew lokthoroki basana maram oiraga police ki maikaidigi curfew thamle Meeyam yumda changbiyo haina mic faiduna district ani asigi mafam kiyada Meeyam da khanganki adumoinabak Meeyamna nomagi sinta pangba hokibana hanbana kudakta curfew thamjilaki basana Meeyamna chathok chachinda chawna khudong chadaba mayomhanki